ꯅꯪꯕꯨ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯒ ꯐꯪꯅꯔꯨꯔꯕ? ꯏꯊꯟꯗ ꯄꯨꯅꯨꯡ ꯄꯨꯅꯨꯡ ꯉꯥꯡꯉꯤꯁꯦ ꯍꯥꯏꯕ. Makok amuk tahu kagak? Hai ma'am, magtada ako channel bo yang biriba ichilnaw ichechan khwai ma'am ki bu mani mukbang ma kidagi taram chari pan iromba sabiro haibado ngasigi pan iromba sidi ngautanare machu phajadre kona ba hawai maton leire siga nga thongba leja kari nga no khangde ju leire nga se nga je tholamge asi nga se ni do siga na Elisa je machani ꯃꯌꯥꯝꯅꯀꯣ ꯑꯁꯤꯒꯤ ꯉꯥꯁꯦ ꯀꯔꯤ ꯉꯥꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ saba hurage saklame ꯍꯥꯏꯗꯤ ꯄꯥꯟ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯍꯧꯁꯤ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯊꯥꯡꯉꯔꯣꯏꯗ ꯊꯥꯡꯕꯒ ꯇꯜꯂꯦ ꯅꯪ ꯊꯥꯡ ꯇꯜꯂꯕ ꯑꯩ ꯊꯥꯡꯉꯒꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯋꯥꯏ ꯃꯇꯣꯟꯁꯤꯒ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯌꯥꯝꯅꯒ ꯇꯣꯠꯂꯔꯣꯏꯒꯦ ꯍꯣꯁ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯁꯤ ꯆꯥꯒꯦ ꯑꯁꯤ ꯍꯥꯎꯗꯣꯏꯅꯦ Elisa ꯅꯠꯇꯦꯕ Elisa ꯃꯅꯝ ꯅꯝꯃꯤ ꯃꯔꯨꯝ ꯆꯪꯉꯦꯅꯦ ꯃꯔꯨꯝ ꯆꯪꯉꯦꯕ ꯄꯨꯔꯥ Elisa ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯑꯁꯤꯒꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯟ ꯃꯨꯈꯤ ꯍꯥꯏꯕ ꯄꯥꯟꯗꯨꯅꯤ ꯑꯩꯅ ꯏꯄꯥꯝ ꯆꯠꯄꯗ ꯏꯅꯥꯎꯗꯨꯗꯩ ꯄꯣꯔꯛꯏ ꯃꯣꯏꯗꯤ ꯍꯤꯡꯒꯣꯜ ꯂꯩꯌꯦꯕ ꯃꯌꯥꯝ ꯄꯩ ꯂꯩꯔꯝꯃꯤ ꯑꯩ ꯆꯠꯄ ꯈꯨꯗꯤꯡ ꯏꯅꯥꯎꯗꯨꯗꯩ ꯄꯣꯔꯛꯏꯗ 하와 ꯑꯩ ꯁꯤ ꯃꯀꯣꯛꯁꯤ ꯆꯥꯔꯣꯏꯕ ꯌꯥꯝ ꯉꯥ ꯊꯣꯡꯕꯁꯨ ꯃꯍꯥꯎ ꯌꯦꯡꯉꯒ ꯃꯔꯨꯝ ꯆꯪꯉꯝꯃꯦꯅꯦ ꯃꯀꯣꯛ ꯑꯃꯨꯛ ꯇꯧꯕ ꯀꯥꯟꯗ
ꯄꯥꯟ ꯏꯔꯣꯝꯕꯁꯤꯒ ꯉꯥ ꯕꯖꯥꯔꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯦ ꯍꯥꯎꯔꯦ ꯂꯦꯠꯁꯤ ꯃꯊꯛꯁꯦ ꯃꯔꯨ ꯇꯥꯔꯦ ꯂꯧꯊꯣꯛꯀꯦ ꯖꯨꯗꯤ ꯆꯧꯗꯨꯗꯤ ꯖꯨꯗꯕꯅ ꯐꯩ ꯁꯣꯏꯗꯅꯕ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯥꯒꯦ ꯁꯤꯃ ꯍꯋꯥꯏ ꯃꯔꯨꯒ ꯌꯥꯎꯔꯝꯃꯤ ꯍꯥꯎꯗꯣꯏꯅꯤ ꯅꯪꯕꯨ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯒ ꯐꯪꯅꯔꯨꯔꯕ ꯏꯊꯟꯗ ꯄꯨꯅꯨꯡ ꯄꯨꯅꯨꯡ ꯉꯥꯡꯉꯤꯁꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ ꯐꯪꯅꯒꯦꯔꯥ ꯐꯪꯅꯔꯣꯏꯒꯦꯔꯥ ꯍꯥ ꯑꯩ ꯕꯨꯡ ꯁꯣꯜꯍꯧꯔ ꯂꯣꯏꯔꯦ ꯆꯥꯛꯄꯥꯟ ꯆꯥꯡ ꯑꯩ ꯂꯣꯏꯗꯣꯔꯦ ꯑꯩꯗꯤ ꯑꯁꯤ ꯑꯅꯤ ꯑꯍꯨꯝ ꯂꯧꯍꯨꯞꯄꯗ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯎꯞꯇꯣ ꯍꯨꯛꯑꯗꯤ ꯍꯩꯖꯤꯜꯂꯒꯦꯗ ꯁꯥꯏꯗ ꯄꯨꯊꯣꯛꯈ꯭ꯔꯒꯦ hào với ngài ꯑꯩꯅ ꯉꯥꯏꯕꯤꯔ ꯃꯥ ꯍꯥꯟ ꯂꯣꯏ ꯂꯩꯔꯝꯃꯦ ꯉꯥꯗꯨꯗꯤ ngà chồng
ꯌꯥꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯉꯥ ꯃꯆꯦꯝ ꯂꯦꯝꯃꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯕꯁꯨ ꯂꯣꯏꯕꯅ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ